Kongba Maru da Kuki militant singna Nomei Kapsinduna Landarakhre Bsf Lei2Na Meira dagi lokachabani. Ngasi nungtil pung 3 konrom taba matamda Imphal East District ki manung channa Kongba Maru sinam kom dagi Kuki militant singna Kongba Maru ising thembi amadi sanjay lokna singba mitei singda akanba mawongda Nomei kaptharaktuna Landarakhre Kuki militant singna Nomei kaptharakpaduda bomna singbasu kaptharaki maduda khulgang leba khulja volunteer singna su handuna Nomei kapki ngasi numidang wanam pung 5 konrom chatpa phawda akan mawongda Nomei kaptharaki masigi matungda ngaihak Nomei kapnaba leplo matungda mafam aduda nakalani maki oina khulai paiba sing thomjinaduna hojik akan mawongda khutthonaba yabai phibamda leiri Nomei kaptharakpa sina maram oiduna akoibada leiriba khunja sing laljenaba yaure haidi apunba I pau page dagi update ama pirakle madudi sugunuda Kuki leiba side lomda Bsf Lei2Na Kuki refugee khulai paiba singna Mei Thaba Hourakhre haidi makha chatharakpada 5 kaknaba honaruba mioi ama samnada hinghore pawasi kon pause dagi lokachabani ngarang numidang waram pung 5:50 rom tarakpa doida Langol housing complex da mioi amana yot ki pipe ama kaknaba honabada pipe bomb yaurambadagi pokhaiduna phibam thina sogle haidi soglaba mioi adu hojik Langol da leiba Sija Hospital and Research Institute da laikanari thogdok thokiba mafam aduda makhatana thiba humbagi thabak chathabada pokhaiba yaba polam kaya thengnabadagi saphagadaba mafamda puthokduna asoi angam yaudana manghankhre haidi ukrul da sakangdaba singna nampuda bot thadarambadagi voter singna EVM thugaikre pawasi paujel pause dagi lokachabani ngasi pangthokiba anisuba outer Manipur parliamentary constituency election da ukrul da sakhangdaba kulai matik chana paiba mioi singna congress ki agent sing mapanda kauthoklaga nampuda bot thadarambadagi khoisaunarba voter singna EVM sing thugaikre thodog aduda EVM sing thugaikraba polling station mari adudi 44/36 ukrul A model high school 44/50 ukrul FKK Laishipni junior high school 44/41 ukrul D1 Greenland primary school amasung 44/19 Singka polling station ni thodog adugi pau hek phangbaga mafam aduda ahenba security force sing sinduna sakangdaba sing adugi khongol liki loinana ukrul gi district election officer su sangsilaktuna sakangdaba singna nampuda bot thadaramba amadi voter singna thugairamba EVM sing adu yengsinki thodog aduga mari leinana ukrul PS na case ama lokhatuna ain yoiba thabak lokhatpa houkre sakangdaba singna nampuda bot thadaramba polling station sing adu atoba matamda amuk hanna bot thadaraba yai haina paw asina makha tare